Haukiba Jun Tareta Security Force na Rambai Tengolgi Chief of Army galoina na puna member mga fazin kibagi mayokta miyam na iyaw horakpada Security Force na yumtam na mobom kapsilakpada kay Sampat Konjeng Hazari Laikai chahi nauriba nupamacha ama yetki Kongi Kongsa ama tatpada natana Kongi Sarukara Sokpadagi Rims ta laying chathariba asida Laikai amadi miyoi kharakak mating panglakpa natana Leingak ki oiba mating Amata Fangdri hairi Apokpi mama na lambi mapa na hotel famduna amadi apokpa mapa na i-rickshaw thauduna imung puramba punsi adu asokpa macha laying na nabuhot na ringaida awawa kaya mayok na rehaina soktun layriva huidrom Arniski apokpi mama huidrom ongbi Anita na fongdorakli numit adu da soktuna rimsta laying chathariba nupa macha adudi kay Sampat Konjeng Hazari Laikai digi huidrom Anis Chahitana Nitoy, Apokpa Huidrom Monis Amadi Apokpi Huidrom Ongbi Anita, Housing Mahag da Malong Mega High School da Class 7 Kaktam Libani. SKTV na nga si Rim sa satuna akanana unaruba amada, Apokpi Mama Anita na makhatara duna, Jun nipan ginungtil gipung anirom tarakpada, maki machanupa si Security Force na kapsilak pa mobom na kong na pando na sokibani. Ikuy-kuy dana mahaki machanupa adu sokle haina pau pirakibani Dr. Singhi Maikaidigi machanupa gi asokpa adu fagalakani adubo matam khara changkhini hairabasu mapuroivana i-rickshaw thauduna amadi mahakna lambida hotel famduna leizabani machanupa na soktuna leirabani na senthok lambi leiraktaba amadi mirol leizadabana awaba kaya mayoknari machanupa na tamliba Malong Mega High School gi oja sing amadi mahiroi sing na mating panglakhi Masidas natana Arambai Tengolgi Maikaidagi amadi Makoigi ACgi MLA Laikai Miyam yauna Mahesor Thongnauzam Deshamna mating tawbirakhi adubu Leingak ki Maikaidagi soktuna leiriba macha asigi mating Fangdri awaba si yingbiduna mating panghanningbagi apambadusu fongdurakhi Angang jigi phibam je doctor na hai she magi chaiwon chongkhalakpa hai tare chaiwon chongkhalakpa je si matam khra ngai min na si khongcha amdi khudum khudak khudum khongcha amdi dum yaw phagalakani na doctor kaina budi habiri khoda adu je phagalakani haraga su ama odi aina de dum kai hai tare cha du wa ba hai tare thawai ji wai tabagi doctor na budi phagalakani haraga su tha ahan ba changapadadi matam khra leini hai adu matung dam tha ama mayana bogi habiri bogi oina MLA na cheng lisi mga pange dui matungda mo hadi akhoi lekai gi pange aduga dame hasna su mateng anira pangbire dagi hai tare government gi side dagi oina di akhoi buji ko ngasi bo mateng am phok pange